ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯖꯥꯔꯁ ꯀꯧꯕ ꯈꯣꯡꯎꯞ ꯁꯥꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯈꯣꯏꯍꯤ ꯆꯥꯕꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ, ꯑꯗꯨꯒ ꯂꯝ ꯀꯣꯏꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯃ ꯀꯩꯊꯦꯜꯗ ꯈꯣꯡꯎꯞ ꯁꯥꯅ ꯁꯥꯅ ꯈꯣꯡꯎꯞ ꯌꯣꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯈꯣꯏꯍꯤ ꯆꯐꯨꯗꯨꯗꯒꯤ ꯈꯣꯏꯍꯤꯗꯨ ꯀꯣꯠ ꯀꯣꯠꯂꯒ ꯆꯥꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯆꯥꯔꯤꯕ ꯈꯣꯏꯍꯤꯒꯤ ꯃꯅꯝꯗꯨꯗ ꯍꯌꯤꯡ ꯀꯌꯥꯃꯔꯨꯝ ꯄꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯍꯌꯤꯡꯒꯤ ꯍꯌꯤꯡ ꯉꯥꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯃꯤ꯫ ꯍꯌꯤꯡ ꯃꯌꯥꯝꯗꯨꯗ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯑꯃꯨꯛꯇꯪ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯍꯌꯤꯡ 90 ꯍꯥꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃꯈꯛ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯈꯣꯡꯎꯞꯇꯨ ꯊꯨꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯦ, ꯑꯗꯨꯒ ꯊꯥꯡ ꯁꯨꯐꯝꯗ ꯆꯠꯂꯒ ꯊꯥꯡ ꯑꯃꯈꯛ ꯁꯥꯍꯜꯂꯦ, ꯑꯗꯨꯒ ꯊꯥꯡꯗꯨꯗ ꯑꯃꯨꯛꯀꯤ ꯈꯨꯠꯍꯥꯏꯗ 90 ꯍꯥꯠꯄ ꯍꯥꯏꯅ ꯆꯥꯎꯅ ꯃꯌꯦꯛ ꯂꯥꯅ ꯊꯥꯍꯜꯂꯝꯃꯤ꯫ ꯊꯥꯡꯗꯨ ꯁꯥꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯈꯣꯡꯎꯞ ꯁꯥꯕ ꯅꯨꯄꯥꯗꯨ ꯊꯥꯡꯗꯨ ꯄꯨꯔꯒ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯂꯝꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯦꯗꯣ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯈꯨꯟꯗꯨꯗꯒꯤ ꯑꯁꯨꯝ ꯊꯣꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯆꯤꯡꯌꯥꯒꯤ ꯏꯐꯨꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯍꯤꯞꯊꯔꯒ ꯄꯣꯊꯥꯏ꯫ ꯍꯥꯏꯔꯤꯕ ꯏꯐꯨꯠꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯆꯤꯡꯃꯤ ꯀꯥꯡꯂꯨꯞ ꯑꯃꯈꯛ ꯈꯨꯟꯗꯥꯕ ꯖꯥꯠꯅꯤ꯫ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯃꯈꯛ ꯑꯆꯧꯕ ꯀꯣꯟ ꯑꯃꯈꯛ ꯄꯨꯔꯒ ꯍꯥꯏꯔꯤꯕ ꯏꯐꯨꯠꯇꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯂꯥꯖꯥꯔꯁꯄꯨ ꯇꯨꯝꯂꯒ ꯂꯩꯕꯗꯨ ꯎꯔꯦ, ꯑꯗꯨꯒ ꯂꯥꯖꯥꯔꯁꯀꯤ ꯊꯥꯡꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯊꯥꯡ ꯑꯗꯨꯗ ꯏꯔꯤꯕ ꯑꯃꯨꯛꯀꯤ ꯈꯨꯠꯍꯥꯏꯗ 90 ꯍꯥꯠꯄ ꯍꯥꯏꯔꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯇꯨꯝꯂꯤꯕ ꯅꯤꯄꯥꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯀꯟꯕ ꯑꯊꯧꯕ ꯅꯤꯄꯥꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯆꯤꯡꯃꯤ ꯅꯤꯄꯥꯗꯨ ꯃꯈꯣꯏꯒꯤ ꯆꯤꯡꯃꯤꯒꯤ ꯀꯥꯡꯂꯨꯞ ꯑꯇꯩꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ, ꯑꯗꯨꯒ ꯇꯨꯝꯂꯒ ꯂꯩꯍꯧꯔꯤꯕ ꯂꯥꯖꯥꯔꯁꯀꯤ ꯃꯔꯝꯗ ꯇꯝꯂꯨꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯤꯡꯃꯤ ꯑꯇꯩꯗꯨꯅ ꯆꯤꯡꯃꯤ ꯅꯨꯄꯥꯗꯨꯗ ꯂꯥꯖꯥꯔꯁꯀ ꯈꯪꯅꯔꯣ, ꯑꯗꯨꯒ ꯃꯍꯥꯛꯀ ꯇꯤꯟꯅꯔꯒ ꯀꯥꯟꯅꯕ ꯂꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯆꯤꯡꯃꯤ ꯅꯤꯄꯥꯗꯨ ꯏꯐꯨꯠꯇꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ, ꯑꯗꯨꯒ ꯂꯥꯖꯥꯔꯁꯄꯨ ꯍꯧꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯆꯤꯡꯃꯤ ꯀꯥꯡꯂꯨꯞ ꯑꯗꯨꯅ ꯑꯀꯟꯕ ꯅꯍꯥꯛꯀ ꯃꯔꯨꯞ ꯑꯣꯏꯕ ꯄꯥꯝꯃꯤ, ꯇꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯖꯥꯔꯁꯁꯨ ꯆꯤꯡꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯦ, ꯑꯗꯨꯅ ꯃꯍꯥꯛ ꯆꯤꯡꯃꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯆꯤꯡꯃꯤꯁꯤꯡꯗꯨꯅ ꯂꯥꯖꯥꯔꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯨꯄꯥ, ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯁꯤ ꯃꯥꯒꯤ ꯄꯥꯂꯤ ꯅꯥꯏꯅ ꯏꯐꯨꯠꯇꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤ, ꯑꯗꯨꯅ ꯉꯁꯤꯁꯦ ꯅꯍꯥꯛꯀꯤ ꯄꯥꯂꯤ ꯇꯥꯔꯦ꯫" ꯃꯇꯨꯡꯗ ꯂꯥꯖꯥꯔꯁ ꯏꯁꯤꯡ ꯃꯌꯥꯝ ꯆꯟꯕ ꯌꯥꯝꯅ ꯆꯥꯎꯕ ꯀꯣꯟ ꯑꯃꯈꯛ ꯄꯨꯔꯒ ꯏꯐꯨꯠꯇꯨ ꯇꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯒꯤ ꯃꯇꯧꯅꯤ꯫ ꯏꯁꯤꯡ ꯀꯣꯟꯗꯨꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯐꯥꯅ ꯏꯁꯤꯡ ꯍꯥꯞꯂꯒ ꯀꯣꯟꯗꯨ ꯊꯥꯡꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯣꯟꯗꯨꯗ ꯏꯁꯤꯡ ꯍꯥꯞꯂꯒ ꯄꯨꯔꯛꯄꯒꯤ ꯃꯍꯨꯠ ꯏꯐꯨꯠꯇꯨꯒꯤ ꯏꯁꯤꯡ ꯊꯣꯛꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯇꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯆꯤꯡꯃꯤꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯔꯣꯝ ꯇꯝꯅ ꯈꯣꯡ ꯃꯆꯥ ꯑꯃꯈꯛ ꯁꯦꯝꯂꯒ ꯏꯁꯤꯡꯗꯨ ꯊꯩꯔꯛꯅꯕ ꯁꯦꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯖꯥꯔꯁꯅ ꯈꯣꯡꯗꯣ ꯇꯧꯔꯒ ꯂꯩꯔꯤꯉꯩꯁꯤꯗ ꯑꯁꯣꯝꯗꯗꯤ ꯆꯤꯡꯃꯤꯁꯤꯡ ꯑꯗꯨꯅ "ꯂꯥꯖꯥꯔꯁꯇꯨ ꯍꯜꯂꯛꯇ꯭ꯔꯦ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯌꯦꯡꯂꯨꯆꯣ" ꯑꯁꯨꯝꯅ ꯍꯥꯏꯗꯅ ꯃꯤ ꯈꯔ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯖꯥꯔꯁ ꯈꯣꯡ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯎꯕ ꯃꯇꯝꯗ ꯂꯥꯖꯥꯔꯁꯅ ꯍꯥꯏꯔꯛꯏ, "ꯏꯆꯤꯜ ꯏꯅꯥꯎꯁꯥ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡꯒꯤ ꯑꯋꯥꯠꯄꯗꯣ ꯂꯩꯔꯔꯣꯏꯗꯕꯅꯤ꯫ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯑꯋꯥꯕꯗꯨꯁꯨ ꯉꯁꯤꯗꯒꯤꯗꯤ ꯀꯣꯛꯂꯒꯗꯕꯅꯤ꯫" ꯃꯗꯨꯗ ꯆꯤꯡꯃꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯠꯇꯦ ꯃꯍꯥꯁꯣꯏ, ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯃꯥꯡꯕ ꯇꯥꯔꯦ꯫ ꯏꯐꯨꯠꯁꯦ ꯁꯣꯏꯗꯅꯃꯛ ꯀꯪꯕ ꯇꯥꯔꯦ, ꯃꯗꯨꯒꯤ ꯃꯍꯨꯠ ꯏꯁꯤꯡ ꯑꯣꯏꯅ ꯁꯣꯛꯂꯒ ꯄꯨꯔꯁꯤ꯫" ꯑꯁꯨꯝꯅ ꯆꯤꯡꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯂꯥꯖꯥꯔꯁꯁꯨ ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯊꯕꯛꯇꯨ ꯇꯣꯛꯂꯦꯗꯣ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯂꯞ ꯏꯁꯤꯡ ꯁꯣꯛꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯍꯟꯗꯛꯁꯨ ꯆꯤꯡꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯖꯥꯔꯁꯄꯨ ꯎꯃꯪꯗ ꯆꯠꯂꯒ ꯁꯤꯡ ꯌꯥꯜꯂꯨꯆꯣ, ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯄꯥꯂꯤ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯥꯖꯥꯔꯁ ꯁꯤꯡ ꯌꯥꯟꯅꯅꯕꯒꯤꯗꯃꯛ ꯁꯤꯡꯖꯪ, ꯊꯧꯔꯤ ꯑꯃꯗꯤ ꯊꯥꯡ ꯇꯦꯟ ꯄꯨꯔꯒ ꯎꯃꯪ ꯇꯥꯅ ꯂꯥꯛꯂꯦꯗꯣ꯫ ꯃꯍꯥꯛ ꯅꯨꯡꯊꯤꯜ ꯆꯨꯞꯄꯗꯨꯃ ꯎꯃꯪꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯂꯥꯖꯥꯔꯁ ꯍꯜꯂꯛꯃꯟꯗ꯭ꯔꯕꯗ ꯆꯤꯡꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏ ꯑꯃꯅꯤ ꯂꯥꯖꯥꯔꯁꯄꯨ ꯌꯦꯡꯁꯤꯜꯂꯨꯅꯕꯒꯤꯗꯃꯛ
ꯊꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯃꯪꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯥꯖꯥꯔꯁꯇ ꯍꯥꯏꯔꯝꯃꯤ, "ꯃꯍꯥꯁꯣꯏ, ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯗꯤ ꯎ ꯄꯥꯝꯕꯤ ꯑꯃꯅꯤ ꯌꯥꯜꯂꯒ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯅꯩ, ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ?" ꯁꯨꯝꯗꯧꯕꯅꯤ, ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯡꯒꯤꯗꯃꯛ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩꯅ ꯎꯁꯤꯡꯁꯦ ꯉꯁꯥꯏꯗꯒꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯊꯧꯔꯤꯁꯤꯅ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯈꯔꯅ ꯆꯤꯡꯂꯒ ꯄꯨꯔꯕꯗꯤ ꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯊꯣꯏꯅ ꯂꯩꯔꯔꯣꯏ꯫ ꯃꯍꯥꯁꯣꯏ, ꯃꯗꯨ ꯌꯥꯗꯦ꯫ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯁꯤꯡ ꯀꯌꯥꯃꯔꯨꯝ ꯃꯥꯡꯕ ꯇꯥꯔꯦ꯫ ꯆꯠꯂꯁꯤ, ꯁꯤꯡ ꯈꯔ ꯄꯨꯔꯒ ꯍꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯎ ꯄꯥꯝꯕꯤ ꯑꯅꯤ ꯑꯍꯨꯝ ꯄꯨꯔꯣꯛ ꯊꯨꯗꯦꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯄꯨꯃꯤꯟꯅꯔꯒ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯁꯤꯡꯃꯤꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯋꯥ ꯈꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯂꯥꯖꯥꯔꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏꯅꯤ, ꯃꯤꯔꯦꯝꯅꯤ, ꯃꯍꯥꯛꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅ ꯈꯟꯅꯔꯦꯗꯣ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯈꯟꯅꯔꯤꯕꯁꯤ ꯂꯥꯖꯥꯔꯁꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯠꯇꯨꯃꯗꯤ ꯅꯨꯃꯤꯗꯥꯡꯗꯨ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝꯗ ꯇꯨꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯂꯣꯠꯂꯒ ꯂꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝꯗꯨꯗ ꯑꯆꯧꯕ ꯎ ꯃꯀꯛ ꯑꯃꯅ ꯇꯨꯝꯕ ꯁꯥꯔꯒ ꯊꯝꯃꯤ, ꯑꯗꯨꯒ ꯎ ꯃꯀꯛꯇꯨ ꯐꯩꯖꯨꯞ ꯁꯨꯞꯆꯤꯟꯕꯤꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯆꯤꯡꯃꯤꯁꯤꯡꯗꯨ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯈꯛ ꯂꯥꯖꯥꯔꯁ ꯍꯥꯠꯅꯕꯒꯤꯗꯃꯛ ꯁꯤꯡꯖꯪ ꯑꯃ ꯄꯨꯔꯒ ꯆꯪꯂꯛꯂꯦꯗꯣ꯫ ꯑꯗꯨꯒ ꯑꯃꯝꯕꯗꯨꯗ ꯇꯨꯝꯂꯤꯕ ꯂꯥꯖꯥꯔꯁꯇ ꯁꯤꯡꯖꯪꯅ ꯌꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯎ ꯃꯀꯛꯇꯨꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯣꯞ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯥꯖꯥꯔꯁ ꯁꯤꯔꯝꯂꯅꯤ ꯈꯟꯕꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯂꯥꯖꯥꯔꯁ ꯂꯣꯠꯂꯝꯕꯗꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨ ꯍꯧꯈ꯭ꯔꯦ, ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯃꯇꯝꯁꯤꯗ ꯂꯥꯖꯥꯔꯁꯇꯤ ꯊꯦꯡꯅ ꯇꯨꯝꯃꯨꯕꯒ ꯀꯔꯤꯒ ꯒꯣ ꯃꯈꯣꯜ ꯊꯣꯛꯅ ꯈꯣꯡꯂꯒ ꯇꯨꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯕꯗ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯋꯤ, ꯆꯤꯡꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕ ꯂꯥꯖꯥꯔꯁꯇꯨ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗ ꯈꯣꯡꯂꯒ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕꯗꯨꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯉꯛꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯂꯥꯖꯥꯔꯁꯀꯤ ꯀꯥꯗ ꯄꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯆꯤꯡꯃꯤꯁꯤꯡꯗꯨ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯥꯖꯥꯔꯁ ꯇꯧꯁꯤꯟꯅꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯅꯣ? ꯉꯔꯥꯡ ꯑꯩꯅ ꯇꯨꯝꯂꯤꯉꯩꯁꯤꯗ ꯑꯆꯧꯕ ꯈꯣꯏ ꯑꯃꯈꯛꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯤꯛꯂꯝꯂꯕ ꯃꯥꯜꯂꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯅ ꯆꯤꯛꯂꯝꯃꯦꯗꯀꯣ, ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯌꯥꯑꯣꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯤꯡꯃꯤꯁꯤꯡꯗꯨ ꯂꯥꯖꯥꯔꯁꯄꯨ ꯀꯤꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯤ ꯊꯥꯡꯒꯩ ꯁꯦꯡꯅ ꯑꯀꯟꯕ ꯃꯤꯅꯤ, ꯃꯍꯥꯛꯀ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯂꯩꯃꯤꯟꯅꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯩ ꯑꯃ ꯊꯤꯔꯒ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯃꯨꯛ ꯆꯤꯡꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯖꯥꯔꯁꯇ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯍꯥꯁꯣꯏ, ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯀ ꯂꯩꯇꯕ꯭ꯔꯥ? ꯅꯍꯥꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯗꯕ꯭ꯔꯥ? ꯃꯐꯝꯁꯤꯗꯒꯤ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯄꯨꯈꯤꯕ ꯌꯥꯅꯤ꯫ ꯅꯍꯥꯛꯀꯤ ꯂꯝꯗꯨꯗ ꯑꯃꯨꯛ ꯍꯟꯕꯤꯈ꯭ꯔꯣ." ꯃꯇꯝꯗꯨꯗ ꯂꯥꯖꯥꯔꯁꯅ ꯈꯨꯝꯃꯤ, "ꯅꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯔꯦ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎꯁꯤꯡꯁꯦ ꯃꯍꯥꯛꯅ ꯄꯨꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯍꯟꯖꯈꯤꯕ ꯌꯥꯅꯤ." ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯖꯥꯔꯁꯅ ꯙꯞ ꯇꯧꯏ꯫ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯔꯦ꯫ ꯃꯇꯨꯡꯗ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯖꯥꯔꯁ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎ ꯀꯌꯥꯁꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯥꯖꯥꯔꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯥꯏꯈꯣ ꯅꯨꯄꯥ, ꯂꯦꯞꯈꯣ, ꯑꯩ ꯌꯨꯝꯗ ꯍꯥꯟꯅ ꯏꯊꯟꯇ ꯆꯪꯂꯨꯈꯤꯒꯦ꯫ ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯍꯣꯔꯦꯟ ꯏꯆꯥꯁꯤꯡꯅ ꯎꯕ ꯃꯇꯝꯗ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯏꯆꯥꯁꯤꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯨꯒꯦ, ꯂꯩꯔꯝꯃꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯖꯥꯔꯁꯇꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯃꯆꯥꯁꯤꯡꯗꯨ ꯑꯆꯧꯕ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯆꯥꯁꯤꯡꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯁꯥ ꯌꯦꯡꯉꯨ, ꯑꯥꯗꯒꯤ ꯆꯤꯡꯃꯤꯁꯦ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯤꯁꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯀꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯥꯎꯕ ꯌꯥꯗꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯖꯥꯔꯁꯇꯨ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯛꯄ ꯆꯤꯡꯃꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯆꯤꯡꯃꯤ ꯅꯨꯄꯥꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯝꯂꯤꯕ ꯃꯆꯥꯁꯤꯡꯗꯨꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯃꯑꯣꯡꯗ ꯃꯤꯁꯥ ꯃꯅꯝ ꯅꯝꯃꯤ, ꯃꯤꯁꯥ ꯆꯥꯒꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯤꯡꯃꯤ ꯅꯨꯄꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯈꯧꯖꯥꯎꯁꯤꯡꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯂꯒ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯉꯝꯖꯕꯤ ꯊꯥꯔꯒ ꯆꯦꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯂꯝꯍꯨꯏ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯃꯇꯧꯗꯨꯗ ꯂꯝꯍꯨꯏꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯅꯨꯄꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯤ?" "ꯍꯦ ꯂꯝꯍꯨꯏ, ꯂꯥꯖꯥꯔꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ, ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯗꯣ ꯃꯤ ꯆꯥꯕ ꯉꯥꯛꯇꯅꯤ, ꯑꯩꯕꯨꯁꯨ ꯆꯥꯔꯝꯒꯗꯕ ꯈꯖꯤꯛꯇ ꯃꯉꯥꯏ." "ꯀꯔꯤ ꯍꯥꯏꯕ? ꯂꯥꯖꯥꯔꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯁꯤꯡꯗꯨꯗꯤ ꯃꯈꯣꯏꯗꯣ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯐꯪꯕꯗ ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯒ ꯆꯥꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯅꯤ꯫ ꯍꯦꯔꯥꯏꯕꯣ, ꯅꯄꯥꯡꯒꯜ ꯑꯗꯨꯛ ꯀꯜꯂꯒ ꯑꯗꯨꯛ ꯄꯪꯗꯕ!" ꯂꯝꯍꯨꯏꯗꯨꯒꯤ ꯋꯥꯗꯨꯗ ꯅꯨꯄꯥꯗꯨ ꯍꯥꯏꯐꯦꯠꯇꯤ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯂꯝꯍꯨꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯁꯦ, ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯅ ꯏꯕꯥꯅꯤ ꯍꯧꯖꯤꯛꯃꯛ ꯂꯥꯖꯥꯔꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ꯫ ꯑꯗꯨꯒꯅꯦ, ꯅꯪꯅ ꯆꯤꯡꯅꯔꯕꯁꯨ ꯆꯤꯡꯅꯕ ꯀꯣꯛꯅꯕ ꯅꯪꯒꯤ ꯈꯣꯡꯗꯨꯒ ꯑꯩꯒꯤ ꯏꯃꯩꯁꯤꯒꯗ ꯊꯧꯔꯤꯅ ꯅꯥꯝꯃ ꯃꯆꯤꯜꯗꯣ ꯀꯤꯁꯤꯜꯂꯒ ꯍꯦꯛꯇ ꯆꯠꯂꯨꯁꯤ." ꯑꯁꯨꯝꯅ ꯌꯥꯅꯔꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯗꯨꯋꯥꯏꯗ ꯇꯥꯔꯝꯕ ꯑꯀꯪꯕ ꯑꯁꯥꯡꯕ ꯎꯔꯤ ꯑꯃꯈꯛ ꯈꯨꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯔꯤꯗꯨꯒꯤ ꯃꯆꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯣꯡ ꯑꯃꯗꯤ ꯃꯃꯩꯗ ꯆꯦꯠꯅ ꯀꯤꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯖꯥꯔꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦꯗꯣ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯖꯥꯔꯁꯀꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯇꯝꯗꯨꯗ ꯂꯥꯖꯥꯔꯁꯇꯨ ꯇꯦꯟ ꯑꯃꯈꯛ ꯄꯥꯏꯔꯒ ꯃꯌꯨꯝꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯍꯨꯏ ꯑꯃꯗꯤ ꯆꯤꯡꯃꯤꯗꯨ ꯎꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ ꯂꯝꯍꯨꯏ ꯍꯥꯏꯕ ꯄꯥꯡꯗꯕ! ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯄꯨꯔꯛꯎ ꯍꯥꯏꯈꯤꯗ꯭ꯔꯥ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥꯁꯤꯈꯛ ꯄꯨꯔꯛꯂꯤꯕꯁꯤꯕꯣ?" ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯆꯤꯡꯃꯤ ꯅꯨꯄꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯌꯧꯈ꯭ꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯦꯟꯕꯗꯨꯗ ꯂꯝꯍꯨꯏꯗꯨꯗꯤ ꯂꯝꯕꯤꯗ ꯁꯣꯔꯣ ꯆꯤꯡꯂꯒ ꯑꯗꯨꯝ ꯄꯨꯔꯝꯃꯤ꯫ ꯐꯅ ꯁꯥꯡꯅ ꯆꯦꯜꯂꯕꯒꯤ ꯃꯇꯨꯡꯗ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗꯗꯤ ꯂꯝꯍꯨꯏꯗꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯦ, ꯑꯗꯨꯃꯛ ꯁꯤꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯝꯍꯨꯏꯗꯨ ꯅꯨꯄꯥꯗꯨꯅ ꯐꯅꯗꯨꯝ ꯐꯔꯦ, ꯉꯁꯤꯒꯤ ꯆꯔꯥ ꯑꯣꯏꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯄꯨꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯂꯧꯁꯤꯡ ꯁꯤꯡꯕ ꯂꯥꯖꯥꯔꯁ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝ ꯐꯪꯂꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯕꯦꯅꯥꯔꯁꯀꯤ ꯐꯨꯡꯒꯥꯋꯥꯔꯤ ꯍꯩꯅꯧ ꯌꯣꯟꯕꯤ ꯃꯍꯥꯔꯥꯅꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯅꯤ ꯕꯦꯅꯥꯔꯁ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯤ ꯂꯨꯍꯣꯡꯒꯗꯧꯔꯦ꯫ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯄꯨꯔꯛꯂꯒ ꯕꯦꯅꯥꯔꯁꯀꯤ ꯅꯤꯡꯊꯧꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯅꯥꯔꯁꯀꯤ ꯅꯤꯡꯊꯧꯅꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯄꯥꯝꯕ ꯌꯥꯎꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯄꯥꯁꯤꯡ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯔꯛꯄꯗ ꯀꯩꯊꯦꯜꯗꯨ ꯅꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ꯫ ꯀꯩꯊꯦꯜꯗꯨ ꯃꯤ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯎꯍꯩ ꯌꯣꯟꯕ, ꯐꯤ ꯌꯣꯟꯕ, ꯁꯅꯥ ꯂꯤꯛꯀꯣꯟ ꯌꯣꯟꯕ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯇꯨ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝꯗꯨꯗ ꯎꯍꯜꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯨꯡꯁꯤꯠꯇ ꯍꯧꯅ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯣꯞ ꯇꯣꯞꯅ ꯇꯥꯔꯤ, "ꯍꯩꯅꯧ, ꯍꯩꯅꯧ, ꯀꯅꯥ ꯀꯅꯥ ꯍꯩꯅꯧ ꯂꯩꯒꯅꯤ?" ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯑꯗꯨꯅ ꯎꯍꯩ ꯌꯣꯟꯕꯤꯗꯨꯗ ꯅꯤꯡꯊꯧꯅ ꯌꯦꯡꯂꯛꯏ꯫ ꯎꯍꯩ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨ ꯎꯔꯦ꯫ ꯃꯍꯥꯛꯇꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯂꯥꯏꯔꯈ꯭ꯔꯕ ꯎꯍꯩ ꯌꯣꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯁꯨꯖꯥꯇꯥꯅꯤ꯫ ꯁꯨꯖꯥꯇꯥ ꯁꯦꯒꯥꯏꯕ ꯃꯜꯂꯕ ꯐꯤꯖꯦꯠ ꯁꯦꯠꯂꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ, ꯆꯤꯡꯂꯦꯝꯃꯤ꯫ ꯃꯥꯒꯤ ꯆꯦꯡꯇꯛ ꯇꯧꯕꯤ ꯈ꯭ꯋꯥꯡ, ꯇꯔꯨ ꯇꯔꯨꯕ ꯃꯤꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ꯫ ꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯗꯨ ꯅꯨꯄꯤꯁꯤꯒꯤ ꯐꯖꯕꯅ ꯍꯨꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯑꯃꯗ ꯑꯣꯟꯁꯤꯜꯂꯒ ꯎꯍꯩ ꯌꯣꯟꯕꯤꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯇꯧꯈꯤ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯁꯨꯖꯥꯇꯥꯕꯨ ꯃꯅꯥꯏꯁꯤꯡꯅ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯁꯨꯖꯥꯇꯥ ꯃꯃꯤꯠꯇꯨ ꯍꯪꯒꯠꯅꯐꯥꯎ ꯌꯦꯡꯖꯗꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯅꯨꯄꯤꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯜ ꯃꯌꯥꯝꯗꯨꯅ
murum murum sonai. Aikhoigi iningthongna nupi si karisu loroida. Thak wanglaba ningthong macha nupi kayabu yengkidraba iningthongni. Adubu ningthongna Sujatabu magi rani oibiro luhongasi haina hairami. Nupi dusu yare matungda luhongbadu dhumdham toduna pangthokki. Asumna ningthau amadi maharani chahi amaromdi ingna chekna palami. Adubu tha khara leragadi maharani du honglakhi. Magi icham chamnamba sajattu umon onkhre. Manai masalda tathina yengba horakhi. Luhongba chahi ani surakpa matam aduaida ningthaudu magi nupigi moongduda khangba ngamlamde. Ningthau amadi maharani du luhongba chahi pharakpa numitchida hauraba mathel amakhak silammi. Hauraba mathel lukoi mayamdu mangda thamnaga charami. Thoram asida ningthaugi marup mapang kayabusu yahunduna hauraba matheldu punna chaminnarammi. Matamduda maharani dudi yamna hainingdana tuminna lei. Chak chaba loisilakpa matamda haira yauriba patra adudagi ningthongna hek yengbada hauragadaba manba hainau amakhak lauraga Sujatagi mamangda leiriba patraduda thammi. Matamduda Sujatana yamna hainingdana khumlai. Karino masibo? Aibu masi chaw haribra. Madu tabada ningthaudu ngakre aduga sauna hairei. Nangbu aina rani ohendringaida nahak kana oirambagi haibasi nasana kawri natra. Haujikti nahak kayada napal karaba thagolon khangdriba. Kaithelda hainau yolambadagi aina nangbu sida purakpani. Haujikti nangi horakphamda amuk hallo. Nangna karino khangdriba hainausi khanglakpa yai. Sujata wahi amata ngangda phuk haugatli. Aduga mafamdu thadoktuna chatkhi. Numitudagi hauna Sujatagi mapau amuk hanna takhidre. Ningthongna Sujatabu amuk hanna uningdre haina manai masalsingda hairami. Numit kaya haukre, chayol kaya haukre, tha kaya haukre. Sujata yaudraba ningthaugi punsidu mapung phadaba amagum ningthaudu phaurammi. Aduna ningthongna magi nupidugi maral pumba loina ngakpiduna magi nupibu thinanaba manai masal kaya lam simba thungna thaki. Adubu Sujatabu phangbadi leikide. Nong maning thaudu lepna koina chatuna thangnaba khun amagi kaithel phauduna asum lai. Kaithel dugi mayai maktada hana takraba manba khonjel amana lauribadu tarai. Hainau hainau kana kana hainau lehogadage. Nupiduda ningthaudu phat unsinduna yengi. Uhoi yonbi nupidu Sujata oiramki. Matamduda ningthaudu chap leptuna yengduna lei. Sujata pijet pigai setlabasu ningthaugi mitadi mamangaida mana ukhiba Sujatadu oina adumak uri. Ningthauna changsinduna nupiduda hangi. Haujikti nang hainau khanglaba natra. Sujata ningthaudu uba matamda ningthaugi makhongda tuduna mahak pungakpinaba haijarakhi. Ningthauna Sujatabu chingkhatpiduna hairei. Pare haujikti konungda halasi. Asumna Maharanigi napaldu ningthauna thudekhi. Matungda ningthau amasung Maharani yamna nungai yaifana pankhi. Haujik amuk taminarasi posangbam lamnganbigi Bikhyarigi bor. Punsina punsibu ninda tarokpa matam thamoina thamoida wahang chama chama mathang mathang hanglakpa matamni. Aibu karigidamak sangsarsidha lakhibano. Aise kaidobagidamuk pokpiramino. Sibham nabum kaya thengnakhre. Aduga siba yaraba matam thaudok kaya taraina lanthokhrabani. Thaudok sing aduda punsi si thupchilamdaba makhai haujik phauba hilamliba asinadi taibang asida aigisu chawraba thodang amadi leiri taklibara. Asumna mawon khanduna malem ungduna phamningai matam asida mahakki manakta Bikhyari amana Julida Bikhya hapiyu hairare. Bikhyari adubu uba matamda malem asagi thaumaigi mangal amakhak ngalakpagumna ngasaidagi sugani nongani khangludraba makhai khalluriba pakhum phangdraba wahangsingdu pakhum phanglare. Madudi aina karigidamak ishana ishabu nehetluriba asumna hek khanbaga Bikhyari aduda yengduna haraubagi mami amakhak tarakle.
ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯍꯦꯛ ꯂꯩꯖꯕ ꯃꯈꯩ ꯄꯨꯊꯣꯔꯛꯇꯨꯅ ꯕꯤꯈ꯭ꯌꯥꯔꯤ ꯑꯗꯨꯒꯤ ꯖꯨꯂꯤꯗ ꯊꯟꯅ ꯍꯥꯞꯈꯤ꯫ ꯕꯤꯈ꯭ꯌꯥꯔꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯕꯣꯔ ꯄꯤꯔꯝꯈꯤ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯄꯨꯟꯁꯤꯗ ꯃꯈꯩ ꯐꯪꯅ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯑꯣꯏꯌꯨ꯫ ꯕꯤꯈ꯭ꯌꯥꯔꯤ ꯑꯁꯤꯒꯤ ꯋꯥꯍꯩꯗꯨꯅ ꯃꯥꯂꯦꯝ ꯁꯥꯎꯅꯤꯡꯕꯅ ꯈꯣꯏꯗꯧ ꯊꯤꯠꯂꯦ꯫ ꯑꯗꯨꯅ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯄ ꯃꯇꯝꯗ ꯃꯆꯥ ꯃꯥꯂꯦꯝꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯗꯤ ꯏꯃꯨꯡꯁꯨ ꯄꯨꯡꯃꯝ ꯃꯝꯂꯝꯃꯤ꯫ ꯃꯩ ꯆꯨꯈꯠꯇꯕ ꯃꯈꯩ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯑꯃꯝꯕ ꯑꯗꯨꯗ ꯊꯥꯎꯃꯩ ꯑꯃ ꯊꯤꯔꯒ ꯃꯩ ꯆꯨꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯆꯥ ꯃꯥꯂꯦꯝꯕꯨ ꯀꯧꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯊꯥꯎꯃꯩꯗꯨ ꯄꯨꯔꯒ ꯆꯪꯂꯛꯏ꯫ ꯃꯆꯥꯒꯤ ꯀꯥ ꯌꯧꯔꯕ ꯃꯇꯝꯗ ꯊꯥꯎꯃꯩ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯎꯔꯦ꯫ ꯃꯆꯥ ꯃꯥꯂꯦꯝꯗꯨ ꯐꯃꯨꯡ ꯃꯊꯛꯇ ꯂꯣꯡꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯕ ꯃꯈꯩ ꯄꯥꯡꯂꯒ ꯂꯩꯔꯤꯕꯗꯣ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯈꯪꯀꯧ ꯀꯧꯏ, ꯏꯕꯨꯡꯉꯣ, ꯃꯥꯂꯦꯝ꯫ ꯃꯥꯂꯦꯝꯗꯨ ꯉꯁꯥꯏ ꯃꯈꯩ ꯃꯪꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯈꯪꯀꯧ ꯀꯧꯔꯛꯄ ꯑꯁꯤꯗ ꯃꯥꯂꯦꯝ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ꯫ ꯑꯗꯨꯒ ꯊꯨꯅ ꯈꯨꯝꯂꯛꯏ, ꯍꯥꯎ ꯏꯃꯥ, ꯀꯔꯤ ꯍꯥꯏꯒꯦ? ꯀꯅꯥ ꯀꯩꯗꯧꯔꯒꯦ? ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯀꯔꯤꯁꯨ ꯇꯧꯗꯦ, ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯃꯥꯂꯦꯝꯁꯨ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯆꯥꯛꯁꯪꯗ ꯂꯥꯛꯏ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯥꯂꯦꯝꯗ ꯂꯐꯨ ꯑꯃ ꯄꯤ, ꯑꯗꯨꯒ ꯁꯣꯏꯔꯛꯎ ꯍꯥꯏꯔꯦ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯂꯩꯔꯪ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯂꯒ ꯆꯐꯨꯗ ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯩꯔꯪ ꯃꯊꯛꯇ ꯆꯐꯨꯗꯨ ꯊꯥꯡꯒꯠꯈꯤ꯫ ꯑꯗꯨꯒ ꯃꯦꯔꯨꯛ ꯄꯥꯏꯗꯨꯅ ꯆꯦꯡꯐꯨꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯂꯦꯝꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯆꯦꯡꯗꯨ ꯆꯦꯡꯐꯨꯗꯒꯤ ꯂꯧꯊꯣꯛꯂꯨꯔꯅꯨ꯫ ꯃꯇꯝꯗꯨꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯈꯨꯝꯂꯛꯏ, ꯆꯦꯡꯕꯨ ꯁꯤꯗꯒꯤ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯏꯃꯥꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯊꯣꯛꯑꯣ ꯍꯥꯏꯔꯤꯕꯅꯣ? ꯃꯥꯂꯦꯝꯅ ꯀꯗꯥꯏꯗꯩꯁꯨ ꯀꯔꯤꯝꯇ ꯂꯧꯊꯣꯛꯂꯨꯔꯅꯨ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯣ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯗꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯦꯡꯐꯨꯒꯤ ꯃꯅꯥꯛꯇ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯃꯦꯔꯨꯛ ꯑꯗꯨꯅ ꯆꯦꯡꯗꯨ ꯑꯣꯟꯒꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯆꯦꯡ ꯑꯃ ꯐꯥꯎꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯆꯦꯡꯐꯨ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯨꯠꯅ ꯑꯃꯨꯛ ꯊꯤꯡꯖꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯦꯡꯐꯨꯗꯨꯗ ꯌꯥꯎꯔꯝꯗꯦ꯫ ꯃꯥꯂꯦꯝꯗ ꯌꯦꯡꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯉꯁꯥꯏꯗꯤ ꯆꯦꯡꯐꯨꯒꯤ ꯃꯅꯨꯡꯗ ꯆꯔꯥ 2ꯒꯤ ꯆꯦꯡꯗꯤ ꯌꯥꯎꯍꯧꯕꯗꯥꯏꯅꯦ꯫ ꯃꯥꯂꯦꯝꯅ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯂꯛꯏ, ꯆꯦꯡꯗꯣ ꯂꯩꯔꯝꯕꯅꯤ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯐꯥꯎꯗꯤ, ꯑꯗꯨ ꯑꯩꯅ ꯏꯅꯥꯛ ꯈꯨꯟꯕ ꯕꯤꯈ꯭ꯌꯥꯔꯤ ꯑꯃꯒꯤ ꯖꯨꯂꯤꯗ ꯊꯟꯅꯕ ꯍꯥꯞꯇꯣꯛꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯆꯦꯡꯐꯨ ꯃꯈꯨꯝꯗꯨ ꯈꯨꯝꯖꯤꯜꯂꯝꯂꯒ ꯃꯆꯥ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ, ꯍꯥꯞꯈ꯭ꯔꯗꯤ ꯍꯥꯞꯈ꯭ꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯕꯤꯈ꯭ꯌꯥꯔꯤꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯔꯤꯗꯨꯕꯣ? ꯀꯌꯥ ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗꯕ ꯃꯤ ꯑꯣꯏꯕ ꯖꯥꯠꯂꯣ? ꯃꯥꯂꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗꯕꯒ ꯅꯠꯇꯦ, ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯕꯤꯈ꯭ꯌꯥꯔꯤꯅꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯃꯥꯂꯦꯝꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯃꯥꯂꯦꯝꯒꯤ ꯁꯣꯏꯔꯤꯕ ꯂꯐꯨꯗꯨ ꯂꯧꯔꯒ ꯇꯨꯃꯤꯟꯅ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯃꯩꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯤꯕ ꯆꯐꯨ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯐꯨꯠꯂꯦ꯫ ꯐꯨꯠꯂꯤꯕꯗꯨ ꯃꯨꯜꯂꯕꯗ ꯂꯐꯨ ꯑꯐꯨꯠꯄ ꯑꯗꯨ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯃꯤꯟꯅꯗꯨꯅ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯊꯥꯈꯥꯏ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯅ ꯅꯣꯡꯃ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯉꯣꯟꯗ ꯐꯧꯗꯤ ꯈꯔ ꯄꯤꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯂꯧꯐꯝ ꯑꯗꯨꯗ ꯊꯥꯔꯨꯒꯦ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯐꯧꯗꯤꯗꯤ ꯂꯩꯇꯦ, ꯒꯦꯍꯨ ꯈꯔꯗꯤ ꯂꯩ ꯍꯥꯏꯗꯨꯅ ꯒꯦꯍꯨ ꯑꯣꯏꯅ ꯊꯥꯔꯨꯁꯨ ꯍꯥꯏꯗꯨꯅ ꯒꯦꯍꯨ ꯈꯨꯕꯥꯝ ꯑꯃꯈꯛ ꯄꯤꯔꯦ꯫ ꯃꯥꯂꯦꯝꯅ ꯒꯦꯍꯨ ꯈꯨꯕꯥꯝꯗꯨ ꯐꯤꯖꯤꯗ ꯆꯦꯠꯅ ꯌꯣꯝꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯂꯧꯐꯝ ꯃꯆꯥ ꯑꯗꯨꯗ ꯂꯥꯛꯏ꯫ ꯂꯧꯐꯝꯗꯨ ꯌꯧꯔꯕꯗ ꯃꯈꯣꯏꯒꯤ ꯂꯧꯐꯝꯗꯨ ꯅꯥꯄꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯞꯂꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯇꯣꯝꯇ ꯅꯥꯄꯤꯁꯤꯡꯗꯨ ꯐꯥꯟꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃꯗꯤ ꯑꯃꯨꯛ ꯍꯧꯖꯤꯟꯈꯤ꯫ ꯅꯥꯄꯤ ꯐꯥꯟꯕ ꯂꯣꯏꯔꯕꯗ ꯂꯧ ꯑꯗꯨ ꯈꯣꯏꯅꯅꯕ ꯁꯟ ꯂꯩꯖꯗꯕꯅꯤꯅ ꯃꯈꯨꯠꯅ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯔꯒ ꯇꯦꯛ ꯇꯦꯛ ꯂꯧꯐꯝ ꯑꯁꯤꯕꯨ ꯈꯣꯏꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃꯒꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛꯀꯤ ꯒꯦꯍꯨ ꯈꯨꯕꯥꯝ ꯑꯁꯤ ꯂꯧꯐꯝ ꯑꯗꯨꯃ ꯊꯨꯡꯅꯅꯕ ꯂꯟꯅ ꯂꯟꯅ ꯍꯨꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯦꯍꯨ ꯑꯗꯨ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯍꯩ ꯄꯥꯜꯂꯝꯗꯦ꯫ ꯒꯦꯍꯨ ꯄꯥꯝꯕꯤ ꯑꯃꯁꯤ ꯃꯥꯂꯦꯝꯅ ꯂꯣꯛꯇꯨꯅ ꯊꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯑꯃꯨꯛ ꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯒꯦꯍꯨ ꯄꯥꯝꯕꯤ
ꯃꯉꯥ ꯇꯔꯨꯛꯇꯒꯤ ꯍꯦꯟꯅ ꯄꯥꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯥꯂꯦꯝꯅ ꯃꯥꯒꯤ ꯂꯣꯛꯂꯤꯕ ꯒꯦꯍꯨꯗꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯥꯕ ꯃꯇꯝꯗ ꯌꯥꯝꯗ ꯄꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯗ ꯄꯥꯜꯂꯛꯄꯅ ꯆꯍꯤ 10ꯗꯤ ꯀꯔꯤꯁꯨ ꯃꯍꯩ ꯆꯥꯗꯅ ꯑꯗꯨꯃꯛ ꯂꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯅ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯑꯣꯜꯂꯛꯄ ꯆꯍꯤꯗꯁꯨ ꯒꯦꯍꯨꯗꯨ ꯑꯗꯨꯃꯛ ꯊꯥꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯒꯦꯍꯨꯗꯨ ꯕꯣꯔꯥ 10ꯗꯤ ꯐꯪꯂꯝꯃꯤ꯫ ꯒꯦꯍꯨ ꯕꯣꯔꯥ 10 ꯑꯁꯤꯕꯨ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯕꯗ ꯑꯃꯠꯇ ꯐꯥꯎ ꯁꯤꯠꯂꯝꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯍꯣꯠꯅꯔꯛꯄ ꯑꯁꯤꯗ ꯃꯍꯩ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯕ ꯑꯁꯤꯗꯗꯤ ꯃꯥꯂꯦꯝꯅ ꯕꯤꯈ꯭ꯌꯥꯔꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯕꯤꯈ꯭ꯌꯥꯔꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗꯗꯤ ꯃꯇꯥ ꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯃꯥꯂꯦꯝ ꯃꯈꯥ ꯇꯥꯅ ꯂꯦꯞꯄ ꯂꯩꯇ ꯍꯣꯠꯅꯔꯛꯄꯅ ꯆꯍꯤ 3ꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠꯇ ꯒꯦꯍꯨ ꯕꯣꯔꯥ 2,000 ꯈꯛ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯃꯇꯝꯗ ꯒꯦꯍꯨ ꯕꯣꯔꯥ 2,000ꯗꯨ ꯑꯃꯠꯇ ꯁꯤꯠꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯂꯦꯝ ꯁꯥꯎꯅꯤꯡꯃꯟꯕꯅ ꯒꯦꯍꯨ ꯊꯥꯕ ꯇꯣꯛꯂꯒ ꯃꯌꯨꯝꯒꯤ ꯄꯥꯛꯈ꯭ꯔꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯒꯦꯍꯨ ꯕꯣꯔꯥ 2,000ꯗꯨ ꯑꯄꯥꯛꯄ ꯁꯨꯃꯥꯡ ꯊꯟꯕ ꯐꯧꯔꯥ ꯑꯃꯗ ꯍꯩꯗꯣꯛꯂꯒ ꯅꯨꯡꯁꯥꯗ ꯐꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈ꯭ꯔꯕꯗ ꯕꯣꯔꯥꯗ ꯒꯦꯍꯨꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯍꯥꯟꯖꯤꯟꯗꯨꯅ ꯑꯁꯨꯝꯅ ꯇꯧꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯂꯦꯝꯒꯤ ꯃꯊꯧ ꯑꯣꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 1ꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯒꯦꯍꯨ ꯃꯔꯨꯁꯤꯡꯗꯨ ꯑꯃ ꯐꯥꯎꯕ ꯁꯤꯠꯇ꯭ꯔꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯁꯨ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯦ꯫ ꯃꯁꯥ ꯐꯥꯎꯕ ꯃꯇꯣꯝꯇ ꯆꯠꯆꯕ ꯉꯝꯗ꯭ꯔꯁꯤ ꯐꯥꯎꯕ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯀꯩꯊꯦꯜꯗ ꯑꯗꯨꯃꯛ ꯀꯥꯔꯤ꯫ ꯃꯥꯂꯦꯝ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯤꯈ꯭ꯌꯥꯔꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯔꯦ꯫ ꯃꯥꯂꯦꯝ ꯃꯥꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯒꯦꯍꯨꯁꯤꯡꯗꯨ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯄꯥꯝꯃꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯨꯟꯗꯣꯛꯈꯤꯕ ꯉꯝꯗꯅ ꯒꯦꯍꯨꯁꯤꯡꯗꯨ ꯀꯞꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯆꯍꯤ ꯑꯁꯤꯃꯛꯇꯗꯤ ꯂꯧꯕꯨꯛꯇ ꯎꯆꯤꯅ ꯂꯥꯟꯗꯥꯗꯨꯅ ꯐꯧ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯥꯛꯇꯥꯡꯕ ꯊꯣꯛꯂꯦ꯫ ꯁꯦꯜ ꯂꯩꯔꯕꯁꯨ ꯆꯦꯡ ꯋꯥꯟꯕꯗꯤ ꯐꯪꯅꯗ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯆꯥꯗ ꯊꯛꯇꯕꯒꯤ ꯋꯥꯕꯅ ꯐꯦ ꯂꯥꯎꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯒꯦꯍꯨ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯃꯤꯁꯤꯡꯅ ꯆꯤꯟ ꯑꯃꯗꯒꯤ 2, 2ꯗꯒꯤ 3 ꯃꯊꯪ ꯁꯟꯗꯣꯛꯈꯤꯕꯅ ꯃꯥꯂꯦꯝꯒꯤ ꯃꯌꯨꯝꯗ ꯒꯦꯍꯨ ꯂꯩꯕ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯛꯅ ꯀꯥꯏꯅꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯛ ꯀꯨꯏꯅ ꯁꯤꯠꯂꯨꯗ꯭ꯔꯕ ꯒꯦꯍꯨꯁꯤꯡꯗꯨ ꯕꯣꯔꯥ 1ꯅꯤ ꯅꯠꯇꯅ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯁꯤꯠꯈ꯭ꯔꯦ꯫ ꯅꯣꯡꯃ ꯐꯥꯗꯅ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯦꯝꯅ ꯃꯃꯜ ꯋꯥꯡꯅ ꯒꯦꯍꯨꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯌꯣꯟꯈꯤ꯫ ꯃꯈꯨꯠꯇ ꯆꯥꯎꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯃ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯦꯝꯅ ꯕꯤꯈ꯭ꯌꯥꯔꯤ ꯑꯗꯨꯅ ꯄꯤꯔꯝꯈꯤꯕ ꯕꯣꯔ, "ꯏꯕꯨꯡꯉꯣ, ꯅꯪ ꯄꯨꯟꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯨꯀꯣ" ꯍꯥꯏꯔꯤꯕ ꯕꯣꯔ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯂꯛꯈꯤ꯫ ꯃꯔꯝꯗꯤ ꯃꯈꯩ ꯐꯪꯅ ꯁꯥꯊꯤꯅ ꯃꯥꯏꯊꯤꯕ ꯃꯤ ꯑꯗꯨꯅ ꯅꯤꯡꯍꯟꯅꯗꯅ ꯍꯣꯠꯅꯔꯕꯗꯤ ꯃꯍꯩ ꯆꯥꯏ ꯍꯥꯏꯕꯗꯣ꯫ ꯑꯁꯤ ꯈꯪꯂꯛꯄ ꯃꯤꯠꯀꯨꯞ ꯑꯁꯤꯗ ꯃꯥꯂꯦꯝꯅ ꯕꯤꯈ꯭ꯌꯥꯔꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯄꯦꯟꯅ ꯊꯃꯣꯏꯅꯨꯡꯗ ꯍꯟꯅ ꯊꯥꯒꯠꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯦꯟꯈꯤ꯫